Chief Minister N. Birena Kumal Lampakta Laiba Water Supply Complex PSED Department Manipur Water Supply Project ki makhada nauna sagadoriba overhead water reservoir gi jatra hunkre. Jatra hunbagi thoramadu mahaki Cabinet Minister Singh amadi PSED gi makok thongba official kayana saruk yakhi. NSN Isak Muiba Faction gi Supremo Twingalen Muiba gi masagi anaba amagi Delhi da layeng na bapukraba matung mahaki pongnafam lamdam da lairiba mari mata amadi miyamna anaba fagalaknaba pratna tawri. Nauna muk lockdown thamlakpa asi miyam gi yaifanabani COVID-19 lanthengnaba mai paknabani haina Lok Sabha gi MP Dr. R.K. Ranjana Fongdokre. Wafam asing asi rimsa echocardiography gi room ama hangdokpagi thoramda fongdokibani. Malem gi oina COVID-19 positive oiba missing crore ama lakh yankhaini thoi lising kunthra ni thoiga chanipan kunthra sukre. Laina asina maram oiduna laikhidaba missing na lakh taruk lising kulhumdoiga chonga subna taret sukre. India gi oina hojik fawbuda positive oiba mioi lakh tara ni thoi lising kunthra nipan ga chatret maudra nipan sukre amadi laikanabang amdana COVID-19 na maram oiduna laikhidabana mioi lising kunmapan ga chanipan humphuma thoi sukre. Konthauzam Gojendra Foundation Sinduna Bisnupur AC da leiba thabak fangdaba naha singbu saugatnaba chatharakwa economy program for unemployment youth of Bisnupur gi ahanba phase oina hena sotharaba polling station kungani pandagi khangatlaba nupi kunga taret amadi nupa amada MLA Govindas Konthauzam gi ningthau kongi yumda ngasi saving machine sing yanthokre.